Sakhangdaba Singna Mamang THAGI Kunhumdoida United Committee Manipur UCM ge office mai THADUNA AMANG ata THOK-HALLAMBAGI THOUONG adu YANINGDABA PHONGDOKTUNA ngasi Lamphelpat Leiba Ucm ge office Mamangda Wakat Meepham Phamkhre. UCM na sinduna ngasi phamkhiba Wakat Meepham aduda kokomi gi makok thongba thongmi sing lamdamasigi tongan ba nupi lupke luchingbi sing CSO sing ge luchingba sing amade kabui furuki CSO sing ge luchingba kayana sarukya khe. UCM office mai tharamba adugi langla langjin Manipur lengak na puthokadabani amade stop war amongst the same blood haiba banner makhada chathakiba Wakat Meepham aduda saruk yariba singna we condemn UCM building arson by unidentified miscreants, book the miscreants and punish them amade UCM office mai thaba yaningde haibana chingba play card kaya sizinake Wakat Meepham aduga mari leinana UCM ge President Joy Chandra Konthosam na hai Mamang THAGI kunhumdoi ge Mamangda Numidangda Sakhangdaba Singna UCM ge office mai tharamba se nungaitaba phongdoktuna ngasige Wakat Meepham asi fambane kumja English singani subna amada Bangkok ta chathakiba India lengak amadi NSN IM ceasefire agreement without territorial limit haiba wafam ase yaurakpadagi Manipur miyamna yaningdabagi haurakhiba akanba ihau adugi marakta miyamgi apex body ama oina semkhiba loop amani asigumba Manipur miyamgi apex body ama oiriba loop asida mai thaduna amang ata thokhanba ase yamna ningba kainingaini UCM na miyamda kari lankhibage asuktam thiba thawong ase chatharibano UCM gi office mai thakiba asida maru oiba che changkaya yaukhiba ase yamna thamoi sokningai oiba amane lamdamasigi masak naiba kaya na khomjinduna thamba mamal naidraba che changkaya mai chakpa aduda yaukre thodok ase lamdamasigi maru oiba puya kaya manglam chatta thakiba aduga pangkak oire ngasi faubada UCM gi office mai thabagi matangda Sengdok warol amata phongdoraktriba asigi maram khanghanbiyo loinana miyam khangna sengdok warol thambiyo thodok asigi matangda ngasi fauba lengakna thodok asida chenaba seng puthoktriba ase karigino thodok asida chenariba singge langla langjin lengakna puthokpiyo aikoi I masal gi marakta khatna chainaba thoklaga masi tongzaba ase karino aikoi masal pukchel tinana amato oina imaleba kidamak leiminasi haina mahakna makata khe Office asibu mai tharan ba isil inauksinga achumba oigera aranba oigera masi soibedegi haibani oiragasu madu miyam da clarification tobiyo haibani clarification tawdabjina maram oiraga aikoi nahange clarification tawrakada ngaibani tawroktabadegi aikoi miyangi oiba sit in protects aikoi tasengna UCM na ngasi phawbada tawgiba thabak thoramsing ase aikoi masi tasengna miyam na khangbiyu aikoi iramdamge damakte ijati gi damaktani masida isda UCM ge thabak puriba sing asi marakta nungsidaba yarogadi Magi nungsidabado kari maramgi nungsidibino natraga kari pamblei fare UCM gi chana kanglon pamdri hairagasu UCM gi chana kanglon do singtongnaba ikoi honasi UCM gi leiriba maraksida staff afamba yaudre hairagasu madu singtongnaba honajeba naina seba aiju UCM gi president orgasu ai resign togjegeba miyamna pamdragadi sidi UCM haibesidi leibang miyangi ni leibang miyangi office fu kaidabai mai thadoino adugunlaba mai tharibasing ase tasengna wakan munna khallaga thabuk tohningi aikoi iramdam gi damak de ijati gi damak ta ima leba gi damak ta aikoi punna lanthing niminasi